अहानबद मयामबु चेसम नवासना तराम नोक्सरी अमदी इकाई खुमनब उच्चरी ngasisu mayamgi damakta anauba crime gi wari ama puduna laksari wari asi haujadrikan mamangda mayamda wafam amatang madudi aigi give away gi matangdu comment si mamangda thagasakhiba video ngasigi video amadi ngasigi matungda lakadaba video ahum sida lakpa comment sing lakho chagani haiba video ahum sida miyoi khudimak loinamak comment tawgi mathau tade video amada comment tawhiba taragadi haiba miyoi adu give away da suksoi soidana yahun jagani ngasigi wari asi ekhoi ga yumthang nariba state ama oiriba Nagaland da ikoi kuidrikan mamangda thokhiba thodok ama khakni thodok asina Nagaland gi miyambu yamna thamoi sokhanki hojikti wari asi amuk taminarasi numit asi 2025 ki October gi tang kunmari ni mafamna Nagaland gi Kohima da laiba All Minister Hill ni masagi chahi kunithoi surabi biho jonu jaw numidang wairam gi matamda mayumdagi yamna laptana laiba basketball court ta laktabasida mahaki marup singna mangonda call tawnarami biyo jonu yamna discipline laibi sanaroi amani masigi sumathakta mamangda mahak basketball sanaba lakani hairaga basketball court ta yaurakidaba numit amata yaukhide adubu yamna ngakningai oiba wafam amadi biyo jonu gi phone asi not reachable hain hairaklami marup singna mahaki yumda laktuna hangbada biyo jonu gi mabokna mahak numidang wairamda basketball sanabagi matamda sanaba chatkre haiklami wafam asi tabada marup sing asidi pakhatpa masana tabani laihoriba mahaki marup mapang singna khangna chanaba singda call tawduna biyojonu gi matangda hanglami adubu mahak kadai da lei haibagi clue amata phanglamde kana amatana mahak pu ukhiba leite amadi pausu phaunaramde numidang wairam loikhiduna numidang laklami numidang dagi amuk ayuk laklami adubu hawjiksu biyojonu gi mawa mapau ama fauba tadri laikai gi lambi sing amasung basketball sanafam chatpa lambi sing asiri kayarak hanna hanjan thikrabani adubu laikai asida bhara da laiba miyoi sing gi maraktagi amana akoi badu da laiba yum sing amadi mafam sing da changduna fazana thinawagi haibirak hairiba pautak asi kanabasu oirami pautak asidagi thokliba aroiba mahi sidi awabatana pik thalaba thodok amakhak oirami ayuki pung 7:45 taba swaida bihojonugi asiba hakchang yumgi basement da lairiba ringban gi manak sidagi fanglami hakchang gi mathak thangba saruk sida I taibasu thengnarami amasung kanagumba amana asiba hakchang asi yamna haisingna u wa bora amadi amanba firolna kupsinduna lotsalaga thamlami yamna angakba amadi chinglingai oiba mawongda bihojonugi asiba hakchang asi fangbana maram oiraga Nagaland asi thak niklami karigisu oiroi Nagaland state asi National Crime Report Bureau na India manungda laiba state singi marakta nupi sing khwaidagi hena safety oi haibagi mingthong su piriba mafam sida chahi kunithoi khakta suribi nupi macha amada thokliba thodok asina miyambu shok chalhalami biyojonu hat khibagi asengba maramsi kari oigadoino thodok asida chenariba miwe asi kanano amadi hairiba case asi karigidamak Nagaland police na blind murder case ni haibagi mingthon asi pikibano chahi kunithoi surabi biyojonu machin manau mari gi manungda mahakna khwaidagi itom tombini larik laisuda thawai yawbata natana mahak basketball sanabadasu phawalaklibi sanaroi amasuni mahakna 2022 da pangthokhiba Nagaland Olympic ta gold medal fanglami chahi kulhumdoi gi makhagi basketball national championship ki sanaroi ama oiribi biyojonu laibak asigi mingchat purakke haibagi manglan ama sagatlami adubu achumba miyamna hainaba amadi lei madudi aikoina ningliba manglan kuding maksi loinamak fangkidabasu yai nupi macha asigi asiba haksang fange haibagi pau asi hekta baga ayukki pung 9 kunda Kohima police ki team ama siraga leiriba mafam sida yawraklami amadi ahanbada laukathum thokpa thabaksing laukhatlami pung 3 ki matung chawakna nungdingi pung 2:5 taba swaida Dimapurdagi forensic science lab ki team su yawraklami makoina thodok thokliba mafam sigi photo video amadi atopa evidence kaya ama laukatlami forensic team asina taraga leiriba asiba hakchang asi mafam simakta da yangsalaba matung postmortem ni damak thakirami masugi matungda asiba hakchang imung manungda sinakhirami ahenba clue sing fangnabagi damak police ki hui amasu deploy torami bihojonu gi mapagi mayamba VK thozo jauna Kohima police station da FIR ama laukatlami
amasung investigation toba horami horakpada case asigi matangda tongan ba theory kaya ama laklami kaigino hairagadi mahake asiba haksang asi yumgi hek makhada laiba ringbangi manaktagi fangbagini maram asina miyoi kharanadi soibadagi nan thaduna taraga sibo oiramgani hairami miyoi khara amana amuk sangana tai chadabaga punbadagi oiramgani hainabasu yaurami adubu hairiba theorist mayamsi postmortem gi report na yamna lapna thamkhirami mahakna sibagi maramsi utup kumba posak amana hanjan thomana koki skalda fracture kaya ama laibadagini haina irami postmortem gi report ta nupi macha asida ikai khumnaba manghankibagi wafam ama fawa palamde police na biyojonu gi marup mapangdagi hauraga yumlon naba khangna chanaba mayamda thodok asigi matangda wari watai tawrami masigi su mathakta lambi gi nakanda famba dukan singdasu thodok sigi matangda hanglami adubu thodok thokliba numit sigi midang wairam sida biojonubu yumgi mapanda laiba uramde police na matam sida yumda lairiba mabok sida hangbada asumna hairami madudi nungdin gi matamda mahakti yumgi satta laiba laisingda ising chaiba sat mathakta kakhatkhi makhata na biojonugi uncle na sattagi kumthrak matungda mahakti basketball practice tawnaba chatki hairaklami thokriba thodok asigi matangda justice thuna fanghangadabani haibagi demand asi Nagaland gi mafam sinba thungna sandokhirami Kohima amadi Nagaland gi atopa mafam singda justice yana thuna pibinabagi demand tawraduna rally su chatlami social media da #justice4BO asi train oirami justice pibiu haiduna miyoi lising kaya ama lambi da candle march su chatlami makoi mayamna misi asigi matangda investigate tawraga lairibasida transparency oigadabani haina demand tawrami Miyam gi oiba chawba wahang amadi kaino hairagadi forensic team na crime scene asi yorakpada karigidamak pung taruk henna changlibano haibasini adubu masigi maningda yamna chawba problem ama leirami hairiba issue asi police na mayok naba tarami amadi Nagaland gi sarkar su hiramasida yengsinbagi mathau tai kai problem no hairagadi Nagaland state sida supnatagi forensic team ama amasung lab ama khaktamak leirami Manipur dadi lab kaya leiba aduga team kaya leibagi haibasidi ai isadi khangjade wari tabiriba singna khangba yauragadi comment da thambiramu aduga Nagaland gi forensic lab asi Dimapur da leirami maramasina mi su yamdabana maram oiraga state masa pumbagi makoi kharana thobok tawba haibasi irai laiba amadi oiramde thokriba thodok asi yamna lumna lawraduna 26 October da miyoi nipal na saba investigation team ama semlami police na masana yajarami madudi hairiba case asi makoi gi damak yamna challenging oi haibasi kaigino hairagadi thodok asigi matangda suspect su amata phanglamde aduga mihat asi tawkhibagi motive su phanglamde maram asina mihat asibu police na blind murder case ni haina mingthol pirami adubu hairiba case asi forensic team na yangsalaba matungda asiba haksang fangliba crime scene asi secondary location ni hairakpa asidagi amuk henna complicated oiraklami haijaninga wafamdi forensic team gi matung inna bihojonu gi asiba haksang fangliba mafam asi asengbagidi masida mahak hakkiba natte haibasini adubu kwaidagi henna ngakningai oiba wafam amadi police na bihojonu gi mobile gi aroiba location lauthokpa matamda magi last location si magi mayum simaktada fanglami masina takpadi mangonda thokriba thodok asi yumgi faklang mari gi manungda thokhibani haibasini maram asina yamna thuna forensic team na igi dakfam yum manung asida thiba horami apam asidagi yamna anakpa kiningai oyo wafamsing thorakpa horaklami forensic team na khangba ngamlami madudi biyojonu gi haksang asi chingduna ringbangi manak sida purakibani makoina igi dakfamsing asi thijenna matamda yum manungdagi kitchen fawa purami mayamsing asidagi karamba jagada thodok asi thokhi haibasigi chap chaba mafam khangba ngamlami igi dakfam asi kitchen dagi amuk room ama fawa amuk tarami room asi atai kanagi sunate biyojonu gi uncle Samuel gi room oirami room manung tariba asi su sengdoknaba hotna ki haibasu khangba ngamlami wafam asi forensic testing tawbada khangba ngamkhibani police na uncle Samuel asi primary suspect oina wahang pahang tawbada mahakna pirakhiba paukum asi hongdok hongjin yam leibana police na chingnariba asi asengbo oina oiraklami mahakna police pu lanna lamjingnaba yamna kanna hotnarami tongan ba wari kaya ama lisalami adubu police na yamna akanba mawongda wahang pahang tawbada Samuel mamai thangda bihojonu matawkaramna hatki haibagi wari si liba hawraklami Samuel na hairami madudi
2025 ki October 12 gi nungdin gi pung ani muk tawa swaida mahakna Biyojonu da cha lona ba hairami adubu Biyojonu na uncle na hayak liba wafam adu thawaiduna magi phone da busy oiraga leirami maram asina amuk hanna mahakna cha lona ba hairakpada Biyojonu na marak thatuna bebhar leitaba mawangda paukum piraklami paukum asina uncle Samuel gi makokta I haget handuna asawbana maram oiraga manak nakpaduda laiba mai thanaba singna Biyojonu gi kokta kayarak hanna hanjan thomduna asibagi khayata tahan kirami Biyojonu na sor honba lepthokhiba amadi makoktagi I mayam ama leptana tarakpa asina Samuel asi tofum ama khanglamde asawbana tawkhiba thabak adu hawjikta gyan lakpada mak masasu tofum khanglamde inverter box ti manungda yawba athaba fuet asina thorak leba I adu lefanaba kanna hotnarami adubu Biyojonu sirabanina tawrubagi kanaba leitre khanduna hawjikti Samuel na Biyojonu gi asi waksang asi matau karamna Lord kani haibasida kok thadaba hawraklami athaba furit simakna floor mathakta tariba I asisu taithoknaba hotnarami amasung Biyojonu gi phone asi switch off tawsalaba matungda thugairaduna Kohima Municipal Corporation gi fatta haudi puthok posin tawriba truck asida phone asi langthokhirami I tairaba furit athaba mi hatpada sinariba chai ani maksi Samuel na manak nakpaduda laiba nala amada hundokhirami aduga asi waksang asina ahing dumagi oina mahakna magi famung makada lotchanduna thamlami ayuk angan matamda mahakna Biyojonu gi asi waksang room dagi chingduna puraklaga yumgi basement da lairiba ringban gi manak sida lotchalami chahi 38 suraba Samuel Joe Biyojonu bu asawbana maram oiraga hatpagi police na di fari adubu wari asi matang asida loiramde kaigeno hairagadi wafam asi Nagaland gi Miyam na thazaba ngamlamde kaigeno hairagadi Samuel na Biyojonu hatlibasi yum asida mahaki mabok amadi anti laina tawkhibani mahak nupi macha asi hatpa khak natna floor mathakta saithokliba ising asisu sengdoknaba hotnakhibani evidence mayam sumanghanduna yamna gyan tana iruza mai thajaraga lairami amasung imung asida lairiba atopa miyoisingna Samuel na tawribasi kanamata khanglamde mayamna hairiba thodok asida Biyojonu gi mabok amadi anti gi makhutsu yawramgani haiduna makoi anigi mathaktasu investigation tobinaba demand tawrami adubu police na thodok asigi maru iba culprit asi Samuel ni atopa singi sumathakta investigation tawraga leiri hairami ani suba yamna maru oiba wafam amana Samuel asi Biyojonu gi asingba uncle nate mahaki antina yokpa machani amadi mahaki hawrkfamsi Nepal dagi oirami amasung All Minister Hill Kohima da laiba Jogi family na mahak pusu yum asida thamlakhibani 2011 da mapa leitraba matungda yum asida Biyojonu sulairami Samuel yum asida yoklaba matungda Samuel na masasi Biyojonu gi patern and uncle ni haijarami adubu makoi ani asi I maridi nate hairiba wafam asi Naga society gi yamna maru oirami wafam asi gyan tanaba Naga community gi maru oiba wafam khara tentakna khangminasi Kohima dagi chawrakna kilometer 19 muk chatlaga Jakhama village asi lei mafam asida punna clan Nepal haibadi sagai Nepal lei makoi mayamgi marak sidagi purotsu sagai su amani mafam asida mayamna hainaba customary law asi chatnai hairiba law asi larik laisuda iraga leiba natte thainagi ahallamana chatnaramba adu makhatana lakliba anoba generation na amuk follow tobani hairiba law sing asigi manungda khungang amada kanana lamse kayamuk matokkarama thamgani lohong khongdungba kamaina tawgani khatna chainaba yawragana kamaina loishingani amasung any crime ama tawbada karamba makhalgi dandi fangani haibasu customary law asina lepi Naga community na hairiba customary law asibu yamna awangba thakta ikai khumnaba utli amadi lumna lawi official record ki matung inna Jakhama khungangi holto jaw asi Samuel gi biological parents oirami adubu jaw gi generation gi biological branch ka karingma direct oiba mari amata lainade porochu kanguna mara laiba Samuel na jaw gi surname sinaba asigi matangda wahang toroklami makoina sumaina hairami madudi Samuel gi mingda ST certificate sulaite indigenous certificate sulaite masigi su mathakta mahak asi jawgi chada naudani haina proof tawnaba mahaki mafamda karigumba che chang amata leiramde mangonda leiba haibabu Aadhaar card khaktani masidi yamna laina semba yaba ID makhal amakhakni maram asina Samuel da
ꯖꯧꯒꯤ ꯁꯔꯅꯦꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯍꯛ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯁꯃꯨꯑꯦꯜ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯍꯥꯏꯅꯔꯒ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯌꯣꯛꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯦꯀꯣꯔꯗꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯁꯃꯨꯑꯦꯜꯅ ꯄꯣꯔꯣꯆꯨ ꯀꯝꯃꯨꯅꯤꯇꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯨ ꯑꯃꯠꯇ ꯄꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯥꯒꯩ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯆꯥꯎꯈꯠꯅꯕ ꯑꯃ ꯐꯥꯎꯕ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯔꯕ ꯁꯃꯨꯑꯦꯜ ꯄꯣꯔꯣꯆꯨ ꯀꯥꯡꯕꯨꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯖꯈꯃꯥ ꯚꯤꯂꯦꯖꯀꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯣꯔꯣꯆꯨ ꯁꯥꯒꯩꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯃꯨꯑꯦꯜꯒꯤ ꯆꯦ ꯆꯥꯡ ꯑꯃꯗ ꯖꯧ ꯀꯥꯡꯕꯨꯒꯤ ꯁꯔꯅꯦꯝ ꯁꯤꯖꯤꯟꯅꯕꯒꯤ ꯍꯛ ꯂꯩꯇꯦ ꯄꯣꯔꯣꯆꯨ ꯈꯦꯜꯒꯤ ꯃꯤꯠꯌꯦꯡꯗ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁꯃꯥꯖꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏꯒꯤ ꯁꯃꯥꯖꯀꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯊꯥꯖꯗꯨꯅ ꯌꯨꯝ ꯑꯁꯤꯗꯁꯨ ꯂꯩꯍꯟꯕꯤꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯁꯃꯨꯑꯦꯜꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯁꯤꯅꯤ ꯄꯣꯔꯣꯆꯨ ꯈꯦꯜꯒꯤ ꯌꯨꯠ ꯀꯥꯡꯕꯨꯅ ꯁꯃꯨꯑꯦꯜꯒꯤ ꯔꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯗꯗꯅ ꯐ꯭ꯔꯤꯗ ꯊꯥꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯤꯍꯥꯠ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯊꯨꯅ ꯕꯤꯌꯣꯖꯣꯅꯨꯒꯤ ꯃꯕꯣꯛ ꯑꯃꯗꯤ ꯑꯟꯇꯤꯁꯨ ꯃꯤꯌꯥꯝꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯔꯣꯆꯨ ꯈꯦꯜꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯟꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯐꯤꯛꯁ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯑꯃ ꯇꯧꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯅꯥꯒꯥꯂꯦꯟꯗ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯗꯤꯕꯦꯠꯁꯨ ꯇꯧꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯣꯍꯤꯃꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯋꯥꯔꯗꯁ ꯀꯥꯎꯟꯁꯤꯜꯅꯁꯨ ꯍꯧꯖꯤꯛꯀꯥꯟ ꯅꯥꯒꯥ ꯀꯥꯡꯕꯨꯁꯤ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯀꯔꯤꯝꯇ ꯈꯟꯊꯕ ꯇꯧꯗꯅ ꯑꯦꯗꯣꯞꯁꯨ ꯇꯧꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯀꯥꯎꯟꯁꯤꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕꯒꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛꯀꯤ ꯐꯣꯜꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯐꯕ ꯑꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯍꯤ 12 ꯈꯛ ꯁꯨꯔꯤꯕꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯂꯩꯖꯔꯤꯕꯤ ꯕꯥꯁꯀꯦꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯆꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄꯔꯥ ꯑꯃꯁꯨ ꯇꯝꯕꯤꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤꯕ ꯌꯥꯏ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯅ ꯕꯤꯌꯣꯖꯣꯅꯨꯒꯤ ꯄꯨꯟꯁꯤ ꯂꯧꯕꯤꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯃꯨꯑꯦꯜꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯈꯥ ꯇꯥꯍꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯐꯅ ꯈꯟꯕꯤꯗꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯂꯧꯈꯠꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤ ꯀꯔꯝꯕ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯕꯤꯅꯕ ꯇꯥꯔꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ एवरीवन